yamna sunaksan na dapat line naman dahil pinanabaginamak ng kinjeri. Basi pangkok dari basung lagay humen TNC haukiba July gitang tarukta apa yum dagi thokraga ha pamihar pa ito ngambi amadi himanjir ha pamihar pa thakra ha pa ngasi ba akoina changchaliba khongjamje icha lin thoi ngambi amadi icha heban anibo atong koina dagi ma yum dagi thokib dagi mangkraba icha ani do sire haina khangaba bau khange adubu sigraba matungsida ngasi nong nini gi internet yarba matungsida ama oibi akhoi thamoida chaktana leiri kaiwa tangda amuka hanna achakpa mai dagi haibaga chamana thole kaino haibada madugi video photo singduna manipur viral orba matamda mama oibi akhoi na kalamna kangdana legadori bana jengdana loma tapdana loma karamba makhangi lono manipur da sanariba jengda mani bagda chamana ba mi eng biraga chamana ba loma thambam thoktabra pekli bai cha chhatra ni duna laikhidra ba taraba matungda pekli bai cha me amaduna school ta ge huraka kanam ta nei janma hungara ba laitana makhra ba mama maru ma pizani to gi damakta protest auduna rally sakpa matamda manipur sarkar na kari gi damakta tear gas ka duna ba bola chandra aswa pa na kan biri bana akhoi yan thina ya janingde lo nei rabati mafam jaga ani makta chamana na nei pio manipur da tampak da kapi ba tear gas sengi karamba mafam da kapi aukrage mai tai no pi na thok bali ba yaje koki no pi ke karamba thok pa pi aukrage akhoi yan thina ya janingde india sarkar so muktang khanda bio koki no pi ne tek dauru ba made bairen jaleraga manipur da phonga on ba mai tai no pi na chiba izat mayam ma phongau na rega to janpur da mafama dai da mayam thoki badu de gachai ba wanam jendra tambire mana kong da na ta chale de mame ro na de lai kidra bai sani do mai tai khoi gi zu lai kidra ba matong da isa du gi mathong mangam do ma sa yaw dra to bai bse ai khoi gi mai tai da chana de aduna lai kidra bai sani do mama ai khoi da sinabio isa ni du gi mathong ga ba khoi pa to chage madu gam da bataro gadi manipur sarkar gi mai okta india gi mathakta ai khoi gi manipur gi mama oi bi khodeng na isa sing gi da makta akan ma khong jak chi dei ede da chang yang gi ni masi matangai na manipur india pabung marbe pabung biren pabung gi mapam da kongneng jeng jeng na hai jare isa ni du gi asi ba chang mama khoi da sinabio mama khoi na khaurang na ngai di